ꯈꯦꯠꯅꯕꯒꯨꯝ ꯄꯨꯟꯁꯤ ꯋꯥꯔꯤꯒ ꯅꯨꯡꯁꯤ ꯋꯥꯔꯤ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇꯁꯨ ꯏꯇꯠ ꯇꯠꯇꯅ ꯃꯥꯏꯊꯣꯡ ꯈꯣꯡꯍꯜꯂꯛꯏ꯫ ꯅꯨꯡꯁꯤꯕꯒꯤ ꯑꯔꯣꯏꯕ ꯂꯝꯂꯥꯏꯗꯤ ꯅꯨꯃꯤꯠ ꯊꯥ ꯂꯩꯈꯤꯗ꯭ꯔꯕ ꯇꯨꯡ ꯊꯋꯥꯟꯃꯤꯆꯥꯛꯅ ꯃꯨꯠꯈ꯭ꯔꯕ ꯇꯨꯡꯗ ꯑꯣꯏꯊꯣꯛꯀꯗ꯭ꯔꯥ? ꯅꯨꯃꯤꯠꯇꯣ ꯁꯅꯥꯌꯥꯏ ꯗꯤꯆꯥꯔꯖ ꯇꯧꯕꯗ ꯐꯔꯛ ꯈꯤꯇꯪ ꯇꯥꯔꯦꯅ ꯗꯣꯛꯇꯔꯅ ꯑꯍꯤꯡ ꯑꯃꯒ ꯂꯩꯊꯔꯣ ꯍꯥꯏꯔꯛꯏ ꯍꯥꯏꯗꯨꯅ ꯌꯨꯝꯂꯣꯝꯗ ꯄꯥꯎ ꯈꯪꯍꯜꯂꯨꯔꯦ꯫ ꯁꯅꯥꯌꯥꯏꯅ ꯁꯥꯟꯅꯕ ꯀꯣꯛꯅꯤ, ꯑꯁꯣꯛꯄ ꯁꯤꯔꯤꯌꯁ ꯈꯔ ꯑꯣꯏꯅ ꯎꯍꯟꯅꯕ ꯁꯤꯟꯕ ꯃꯥꯒꯤ ꯆꯥꯛꯂꯨꯛꯅꯤ꯫ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯅ ꯁꯣꯛꯂꯦ ꯅꯥꯔꯦ ꯍꯥꯏꯕꯗꯣ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ, ꯀꯥ ꯍꯦꯟꯅ ꯁꯣꯛꯇꯦ꯫ ꯃꯆꯤꯟꯃꯛꯅ ꯃꯁꯥꯅ ꯄꯥꯎꯗꯝꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯃꯊꯥ ꯍꯥꯞꯇꯅꯕ ꯍꯣꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯑꯣꯏꯍꯟꯈ꯭ꯔꯦ꯫ ꯏꯃꯨꯡ ꯃꯅꯨꯡ ꯃꯆꯥ ꯃꯁꯨꯗ ꯀꯥ ꯍꯦꯟꯅ ꯀꯣꯛ ꯁꯥꯟꯅꯗꯨꯅ ꯃꯆꯥꯁꯤꯡꯗ ꯇꯦꯟꯁꯟ ꯍꯥꯞꯄꯤ ꯁꯅꯥꯌꯥꯏꯗꯤ ꯑꯣꯏꯗꯕ ꯂꯥꯛꯄꯅꯤ꯫ ꯃꯥꯒꯤ ꯑꯔꯣꯠꯄ ꯈꯔ ꯂꯩꯈꯤꯕ ꯑꯗꯣ ꯐꯣꯡꯉꯛꯄ ꯇꯥꯔꯦ ꯈꯟꯗꯨꯅ ꯍꯦꯟꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯃꯁꯥꯅ ꯂꯧꯈꯠꯅꯕ ꯍꯣꯠꯅꯔꯛꯄꯗ ꯏꯃꯨꯡ ꯃꯅꯨꯡꯗ ꯀꯥ ꯍꯦꯟꯅ ꯃꯩꯁꯥ ꯍꯥꯞꯄ ꯇꯥꯈꯤꯕꯅꯤ꯫ ꯃꯁꯤ ꯄꯨꯝꯕꯁꯤ ꯈꯟꯊꯔꯛꯄꯗ ꯇꯥꯝꯅꯥꯗ ꯍꯦꯛꯇ ꯁꯥꯎꯅꯤꯡꯕꯁꯨ ꯐꯥꯎꯔꯨꯏ꯫ ꯇꯥꯝꯅꯥꯅ ꯌꯨꯝꯁꯤꯗ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ, ꯃꯆꯥꯒꯤ ꯄꯨꯟꯁꯤꯗ ꯌꯦꯠꯁꯤꯜꯂꯛꯂꯝꯗ꯭ꯔꯕꯗꯤ ꯁꯅꯥꯌꯥꯏ ꯃꯥꯅꯁꯨ ꯃꯆꯥꯅꯨꯄꯥꯗ ꯀꯥ ꯍꯦꯟꯅ ꯃꯤꯅꯝꯂꯝꯂꯣꯏ꯫ ꯏꯃꯣꯁꯅꯦꯜꯂꯤ ꯃꯆꯥꯕꯨ ꯌꯨꯁ ꯇꯧꯕꯗꯨꯁꯨ ꯇꯧꯔꯝꯂꯣꯏ꯫ ꯃꯆꯥꯗ ꯃꯤꯅꯝꯕ ꯄꯥꯝꯗꯦ꯫ ꯍꯌꯦꯡ ꯈꯤꯇꯪꯗ ꯃꯃꯥꯅ ꯃꯆꯥꯗ ꯅꯝꯊꯥꯛ ꯇꯧꯔꯦ ꯈꯪꯂꯛꯄ ꯊꯣꯛꯈ꯭ꯔꯕꯗꯤ ꯊꯥꯖꯕ ꯄꯨꯝꯕ ꯃꯥꯡꯈꯤꯗꯨꯅ ꯑꯣꯏꯈꯤꯒꯗꯕ ꯐꯤꯕꯝꯗꯣ ꯍꯧꯖꯤꯛꯇꯒꯤ ꯁꯅꯥꯌꯥꯏ ꯑꯀꯤ ꯇꯨꯖꯨꯡꯕꯁꯨ ꯐꯥꯎꯏ꯫ ꯅꯨꯡꯊꯤꯜꯋꯥꯏꯗꯨꯅꯤ꯫ ꯍꯣꯁꯄꯤꯇꯥꯜꯗ ꯐꯤꯔꯦꯞꯄꯒ ꯇꯥꯝꯅꯥꯒꯁꯨ ꯉꯥꯏꯍꯥꯛ ꯂꯥꯛꯏ꯫ ꯃꯈꯣꯏꯅ ꯌꯧꯔꯛꯄꯗ ꯂꯤꯟꯊꯣꯏꯒ ꯖꯣꯏꯒꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯔꯤꯁꯨ ꯀꯔꯝ ꯇꯧꯅ ꯈꯪꯂꯝꯕ ꯁꯅꯥꯌꯥꯏꯅ ꯇꯥꯝꯅꯥꯒ ꯐꯤꯔꯦꯞꯄꯒ ꯌꯧꯔꯛꯇ꯭ꯔꯤꯉꯩ ꯂꯤꯟꯊꯣꯏꯒ ꯖꯣꯏꯒꯗ ꯆꯤꯟꯗ ꯌꯥꯎꯊꯣꯛꯈꯤꯕ ꯁꯥꯔꯒ ꯍꯩꯅ ꯁꯤꯡꯅ ꯂꯤꯗꯨꯅ ꯂꯩꯔꯝꯂ ꯃꯥꯜꯂꯦ꯫ ꯂꯤꯟꯊꯣꯏ ꯃꯆꯥꯅꯨꯄꯤꯗ ꯁꯥꯎꯕꯒꯤ ꯁ꯭ꯋꯔ ꯐꯨꯏꯅ ꯐꯨꯏꯅ ꯍꯣꯜꯂꯒ ꯌꯦꯡꯕ ꯂꯦꯞꯇꯦ꯫ ꯏꯀꯥꯏ ꯅꯨꯡꯁꯤꯁꯨ ꯌꯥꯅꯩ, ꯏꯀꯥꯏꯖꯕ ꯈꯛꯁꯨ ꯅꯠꯇꯦ꯫ ꯑꯁꯨꯛ ꯀꯤꯔꯕ ꯊꯧꯗꯣꯛ ꯑꯃ ꯃꯆꯥꯅ ꯁꯤꯜꯂꯝꯂꯦꯅ ꯍꯥꯏꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯆꯤꯟꯗꯒꯤ ꯇꯥꯍꯜꯂꯛꯄ ꯃꯤꯀꯨꯞꯇ ꯀꯩꯁꯨ ꯈꯟꯗ ꯇꯌꯥꯡ ꯇꯌꯥꯡ ꯂꯩꯕ ꯉꯝꯕ ꯍꯧꯅꯗꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯊꯧꯗꯣꯛꯁꯤꯒꯤ ꯋꯥꯔꯤꯁꯤꯅ ꯊꯨꯞꯁꯤꯟ ꯂꯣꯠꯁꯤꯟꯕ ꯅꯪꯍꯧꯗ ꯃꯅꯤꯜ ꯑꯣꯏ ꯃꯩꯈꯨ ꯑꯣꯏ ꯑꯍꯣ ꯑꯔꯥꯛ ꯃꯆꯥ ꯑꯃꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯄꯥꯏꯊꯣꯛꯈ꯭ꯔꯕꯗꯤ ꯃꯆꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯃꯌꯥꯝꯒꯤ ꯑꯀꯤ ꯍꯪꯒꯣꯏꯐꯝ ꯑꯣꯏꯗꯨꯅ ꯀꯤꯔ ꯀꯤꯔꯕ ꯃꯤꯡꯊꯣꯜ ꯀꯌꯥ ꯑꯃꯁꯨ ꯐꯪꯈꯤꯕ ꯃꯃꯥ ꯑꯣꯏꯕꯤꯗꯨꯅ ꯄꯥꯝꯗꯦ꯫ ꯐꯤꯔꯦꯞꯄꯁꯨ ꯖꯣꯏꯒ ꯂꯤꯟꯊꯣꯏꯒꯗ ꯍꯥꯟꯅ ꯆꯪꯁꯤꯟꯗꯨꯅ ꯈꯨꯔꯨꯝꯃꯒ ꯏꯃꯥꯒ ꯄꯥꯕꯨꯡꯒꯁꯨ ꯂꯥꯛꯑꯝꯃꯤꯔꯥ? ꯖꯣꯏꯅ ꯐꯤꯔꯦꯞꯄꯒꯤ ꯃꯁꯥ ꯁꯣꯛꯇ ꯍꯨꯒꯠꯄꯤ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯉꯥꯏꯍꯥꯛꯇꯪ ꯌꯧꯁꯤꯜꯂꯨꯁꯤ ꯍꯥꯏꯗꯅ ꯆꯪꯉꯛꯄꯅꯤ꯫ ꯉꯔꯥꯡ ꯕꯣꯔꯤꯁꯀ ꯅꯃꯥꯒ ꯉꯥꯏꯍꯥꯛꯇꯪ ꯆꯠꯂꯨꯁꯣꯅ ꯊꯥꯕꯅꯤ꯫ ꯑꯩꯅ ꯂꯥꯛꯀꯗꯧꯗꯣ ꯈꯣꯡ ꯑꯃꯨꯛ ꯍꯥꯝꯊꯗꯅ ꯉꯝꯗ꯭ꯔꯕ꯫ ꯑꯩꯁꯨ ꯌꯥꯎꯅ ꯉꯥꯏꯍꯥꯛꯇꯪ ꯈꯛꯁꯨ ꯌꯧꯁꯤꯜꯂꯨꯗ꯭ꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯗꯅ ꯉꯥꯏꯍꯥꯛꯇꯪ ꯂꯥꯛꯑꯝꯕꯅꯤ꯫ ꯄꯥꯕꯨꯡ, ꯑꯩꯈꯣꯏꯅꯁꯨ ꯀꯩꯝꯇ ꯍꯥꯏꯗ꯭ꯔꯕꯅꯤ꯫ ꯀꯥ ꯍꯦꯟꯅ ꯂꯨꯕ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯑꯣꯏꯔꯝꯗꯕꯁꯤꯗ ꯌꯥꯝ ꯂꯨꯁꯤꯜꯂꯛꯑꯒꯗꯤ ꯑꯩꯈꯣꯏꯁꯨ ꯍꯥꯏꯔꯛꯀꯅꯤꯗ꯫ ꯂꯤꯟꯊꯣꯏꯅ ꯐꯤꯔꯦꯞꯄ, ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯅꯪꯒꯤ ꯃꯥꯡꯗꯁꯨ ꯁꯅꯥꯌꯥꯏꯒꯤ ꯃꯥꯡꯗꯁꯨ ꯌꯥꯝꯅ ꯏꯀꯥꯏꯔꯦ꯫ ꯑꯁꯨꯛ ꯇꯝꯊꯤꯕ ꯊꯕꯛ ꯑꯃ ꯃꯥꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤꯅꯦ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃꯇ ꯊꯥꯖꯔꯨꯗꯦ꯫ ꯐꯤꯔꯦꯞꯄ ꯃꯃꯥꯗ ꯍꯥꯏꯔꯞ ꯌꯦꯡꯂꯨꯏ꯫ ꯌꯥꯅꯤꯡꯗꯕ ꯃꯤꯠꯌꯦꯡ ꯑꯃꯅ ꯑꯣꯟꯊꯔꯛꯄ ꯅꯪꯗ꯭ꯔꯤꯉꯩꯗ ꯁꯅꯥꯌꯥꯏ ꯍꯩꯁꯤꯡꯅ ꯈꯨꯝꯗꯣꯔꯛꯏ꯫ ꯏꯅꯝꯃ, ꯑꯗꯨꯝꯅꯁꯨ ꯍꯥꯏꯕꯤꯒꯅꯨꯗ꯫ ꯑꯩꯅ ꯋꯥꯐꯝꯁꯦ ꯍꯧꯗꯣꯛꯄꯗꯤ ꯑꯍꯜ ꯍꯥꯏꯗꯣ ꯑꯩꯈꯣꯏꯅ ꯑꯣꯏꯔꯨꯔꯕꯅꯤꯅ ꯑꯉꯥꯡꯁꯤꯡꯒꯤ ꯑꯄꯦꯟ ꯄꯦꯟꯗ ꯋꯥꯔꯧ ꯄꯨꯔꯧꯕ ꯀꯩ ꯂꯩꯕꯅꯣ ꯇꯥꯟꯅꯅꯤꯡꯕꯒꯤꯅꯤ꯫ ꯑꯍꯜ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯕꯁꯨ ꯀꯅꯥꯅ ꯈꯪꯕ? ꯈꯨꯗꯤꯡꯃꯛ ꯁꯤꯒ ꯃꯥꯏꯒ ꯍꯥꯏꯅꯗꯨꯅ ꯌꯥꯁꯤꯟꯅꯕ ꯆꯥꯝꯊꯣꯛꯅꯕ ꯑꯃ ꯆꯪꯉꯤ꯫ ꯅꯣꯏꯕꯨ ꯏꯀꯥꯏꯔꯣ ꯂꯥꯟꯅ ꯑꯩꯈꯣꯏꯅ ꯈꯜꯂꯒꯦ ꯍꯥꯏꯕ ꯂꯩꯈꯤꯗꯦ꯫ ꯑꯔꯥꯟꯕ ꯊꯤꯗꯣꯛꯂꯒ ꯑꯉꯥꯡꯁꯤꯡꯕꯨꯅꯦ ꯑꯐꯕ ꯂꯝꯕꯤꯗ ꯆꯤꯡꯗꯨꯅ ꯄꯨꯕꯅ ꯑꯩꯈꯣꯏꯒꯤ ꯗꯥꯏꯇꯅꯤꯗꯣ ꯈꯟꯗꯨꯅ ꯍꯧꯗꯣꯛꯄꯅꯤ꯫ ꯏꯃꯨꯡ ꯑꯃꯠꯇꯅꯤ ꯈꯟꯗꯕ ꯇꯧꯗꯦ꯫ ꯑꯩꯈꯣꯏꯅ ꯋꯥ ꯑꯁꯤ ꯂꯣꯠꯁꯤꯜꯂꯒ ꯊꯝꯈꯤ ꯍꯥꯏꯅ ꯋꯥꯔꯧ ꯄꯨꯔꯧꯕ ꯂꯩꯅꯈꯤꯕꯗꯨꯁꯨ ꯄꯥꯝꯗꯦ꯫ ꯇꯥꯝꯅꯥꯁꯨ ꯃꯃꯥꯒꯤ ꯃꯄꯥꯒꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕ ꯈꯛ ꯅꯠꯇꯅ ꯃꯤꯄꯥꯏꯕꯁꯨ ꯐꯥꯎꯔꯔꯦ꯫ ꯍꯪꯒꯠꯅ ꯌꯦꯡꯂꯒ ꯃꯃꯥꯒꯤ ꯃꯄꯥꯒꯤ ꯃꯥꯏꯊꯣꯡ ꯁꯛꯇꯝꯒꯤ ꯐꯤꯕꯝ ꯀꯔꯝ ꯇꯧꯔꯤ ꯊꯤꯕꯁꯨ ꯀꯤꯔꯨꯔꯦ꯫ ꯃꯇꯝ ꯆꯨꯞꯄꯗ ꯃꯥꯒꯤ ꯈꯣꯏꯁꯥꯎꯅꯕ ꯄꯦꯟꯗꯕ
ꯑꯊꯦꯡꯕ ꯋꯥꯈꯜꯅ ꯂꯧꯔꯛꯄ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯃꯛ ꯐꯥꯖꯤꯟ ꯄꯨꯟꯁꯤꯜꯂꯒ ꯑꯐꯕ ꯂꯝꯕꯤꯅ ꯁꯤꯅꯤ ꯁꯣꯝꯗ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯇꯥꯛꯄ ꯀꯟꯕ ꯏꯟꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯅꯕ ꯍꯣꯠꯅꯖꯕ ꯃꯃꯥꯅꯤ ꯃꯄꯥꯅꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯉꯁꯤꯗꯤ ꯁꯅꯥꯌꯥꯏꯒꯤ ꯋꯥꯍꯩ ꯈꯔ ꯑꯗꯨꯅ ꯃꯃꯥ ꯃꯄꯥꯗꯨꯗ ꯃꯆꯥ ꯋꯥꯔꯛꯄ ꯉꯝꯗꯕꯁꯨ ꯇꯥꯍꯟꯈ꯭ꯔꯦ ꯃꯄꯥꯒ ꯃꯃꯥꯒ ꯑꯅꯤꯅꯁꯨ ꯃꯉꯣꯟꯗ ꯁꯣꯏꯗꯅ ꯋꯥꯔꯧꯔꯝꯒꯅꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯌꯥꯔꯛ ꯇꯥꯛꯄꯤ ꯇꯝꯕꯤꯕꯗ ꯂꯧꯔꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯏꯃꯥ ꯄꯥꯕꯨꯡ ꯊꯧꯗꯣꯛꯁꯦ ꯑꯩꯅ ꯁꯤꯟꯕ ꯅꯠꯇꯦ ꯑꯩ ꯀꯔꯤꯝꯇ ꯈꯪꯗꯦ ꯍꯥꯏꯅ ꯁꯦꯡꯗꯣꯛꯆꯔꯨꯕ ꯃꯤꯀꯨꯞꯇ ꯏꯔꯥꯏ ꯂꯥꯏꯅ ꯊꯥꯖꯒꯗꯧꯕꯁꯨ ꯂꯩꯇ꯭ꯔꯦ ꯃꯃꯥꯡꯗ ꯇꯥꯝꯅꯥꯅ ꯇꯧꯈꯤꯕ ꯊꯧꯗꯣꯛ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯗꯨꯅ ꯂꯥꯛꯈ꯭ꯔꯕ ꯃꯄꯥ ꯃꯃꯥꯅꯤ ꯃꯆꯥꯅ ꯃꯇꯝꯗꯨꯗ ꯅꯤꯡꯈꯤꯕ ꯐꯤꯔꯦꯞ ꯍꯧꯖꯤꯛꯁꯨ ꯁꯠ ꯍꯣꯡꯗꯨꯅ ꯀꯥꯎꯊꯣꯛꯇꯨꯅ ꯂꯩꯔꯦ ꯍꯥꯏꯕꯗ ꯊꯥꯖꯔꯔꯣꯏ ꯃꯔꯨ ꯑꯣꯏꯅ ꯖꯣꯏ ꯃꯥꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯆꯥꯗ ꯐꯠꯇꯕ ꯈꯣꯡꯊꯥꯡ ꯊꯥꯡꯒꯅꯨ ꯍꯥꯏꯗꯨꯅ ꯂꯣꯟꯅ ꯊꯣꯞꯅ ꯋꯥꯔꯛꯄ ꯂꯦꯞꯇ꯭ꯔꯤꯕꯅꯤ ꯃꯆꯥꯒꯤ ꯃꯆꯤꯟ ꯈꯪꯕꯅ ꯇꯥꯝꯅꯥꯒꯤ ꯑꯆꯨꯝꯕꯒꯤ ꯈꯣꯜꯂꯥꯎ ꯀꯅꯥꯅꯁꯨ ꯃꯤꯀꯨꯞꯁꯤꯗ ꯇꯥꯕꯤꯗꯧꯕ ꯂꯩꯇ꯭ꯔꯦ ꯃꯔꯨ ꯂꯨꯛꯊꯗꯨꯅ ꯃꯃꯥꯗ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯑꯩꯕꯨ ꯌꯣꯛꯄꯤꯔꯛꯄꯗ ꯃꯄꯨꯡ ꯐꯥꯅ ꯇꯥꯛꯄꯤ ꯇꯝꯕꯤꯗꯕꯁꯨ ꯅꯠꯇꯦ ꯑꯩꯅ ꯐꯠꯇꯕꯒꯤꯅꯤ ꯑꯩ ꯂꯥꯜꯂꯦ ꯏꯃꯥ ꯃꯆꯥꯒꯤ ꯆꯤꯝꯕꯥꯜꯗꯒꯤ ꯂꯥꯜꯂꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨꯒ ꯂꯣꯏꯅꯗꯨꯅ ꯇꯥꯊꯔꯛꯄ ꯋꯥꯍꯩ ꯑꯃꯅꯤꯗꯨꯗ ꯍꯦꯟꯅ ꯁꯥꯎꯔꯣ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯄꯨꯛ ꯍꯥꯒꯣꯠꯇꯨꯅ ꯂꯦꯞꯄꯤꯕ ꯃꯆꯥꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯤ ꯃꯈ꯭ꯌꯥ ꯆꯤꯛꯇꯨꯅ ꯃꯆꯥꯗ ꯋꯥꯔꯧꯅ ꯌꯦꯡꯂꯝꯂꯒ ꯂꯝꯍꯦꯟꯕꯤ ꯃꯆꯥꯗꯨꯒꯤ ꯃꯃꯥꯏꯗ ꯁꯦꯠ ꯍꯦꯛꯇ ꯊꯥꯖꯤꯟꯈꯤ ꯇꯥꯝꯅꯥꯒꯤ ꯃꯃꯥꯡꯗ ꯐꯤꯔꯦꯞ ꯑꯃꯅ ꯈꯪꯂꯦꯞ ꯂꯦꯞꯁꯤꯟꯈꯤꯕꯅ ꯇꯥꯝꯅꯥꯒꯤ ꯃꯥꯏꯊꯣꯡ ꯌꯧꯐꯥꯠꯇ꯭ꯔꯤꯉꯩ ꯂꯤꯟꯊꯣꯏꯒꯤ ꯑꯁꯥꯎꯕꯒꯤ ꯈꯨꯕꯥꯛꯇꯣ ꯐꯤꯔꯦꯞꯄꯒꯤ ꯃꯃꯥꯏꯗ ꯑꯣꯏꯅ ꯄꯥꯟꯈ꯭ꯔꯦ ꯂꯤꯟꯊꯣꯏꯅ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯇꯥꯝꯅꯥꯒꯤ ꯃꯅꯥꯛ ꯆꯪꯁꯤꯟꯈꯤꯕꯒ ꯐꯤꯔꯦꯞ ꯑꯃꯅꯁꯨ ꯊꯣꯛꯂꯕ ꯑꯃ ꯇꯧꯔꯛꯂꯅꯤ ꯍꯥꯏꯕꯒꯤ ꯁꯃꯤꯜ ꯐꯪꯂꯨꯔꯦ ꯈꯨꯗꯛꯇ ꯂꯤꯟꯊꯣꯏꯗ ꯀꯨꯞꯊꯅ ꯁꯥꯍꯨꯝ ꯈꯨꯗꯤꯡꯃꯛ ꯌꯦꯡꯗꯨꯅ ꯂꯩꯈꯤꯕꯅ ꯂꯤꯟꯊꯣꯏꯅ ꯇꯍꯥ ꯃꯈꯨꯠ ꯂꯦꯡꯈꯤꯕꯒ ꯐꯤꯔꯦꯞꯄ ꯁꯦꯀꯦꯟ ꯑꯃ ꯄꯟꯊꯔꯨꯕ ꯇꯧꯗꯅ ꯇꯥꯝꯅꯥꯕꯨ ꯐꯠ ꯆꯤꯡꯊꯣꯛꯂꯒ ꯃꯃꯥꯡꯗ ꯃꯥꯅ ꯊꯠꯆꯤꯜꯂꯨꯕꯅꯤ ꯁꯅꯥꯌꯥꯏ ꯄꯨꯛ ꯍꯥꯒꯣꯠꯇꯩ ꯃꯁꯥ ꯂꯦꯡꯂꯨꯏ ꯂꯤꯟꯊꯣꯏ ꯃꯥꯁꯨ ꯊꯥꯗꯣꯛꯂꯨꯔꯤꯕ ꯃꯈꯨꯠꯇꯨ ꯅꯤꯡꯍꯟꯅꯔꯛꯏ ꯖꯣꯏ ꯃꯥꯅꯁꯨ ꯈꯥꯝꯕ ꯂꯥꯛꯄ ꯅꯪꯍꯧꯗ꯭ꯔꯦ ꯌꯥꯝꯅ ꯊꯨꯈ꯭ꯔꯦ ꯃꯤꯀꯨꯞꯇꯨꯒꯤ ꯊꯧꯗꯣꯛꯇꯣ ꯇꯥꯝꯅꯥ ꯐꯤꯔꯦꯞꯄꯒꯤ ꯇꯨꯡ ꯈ꯭ꯋꯥꯡ ꯃꯄꯥꯒꯤ ꯐꯨꯔꯤꯠ ꯃꯆꯤꯗꯨꯗ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯃꯤꯄꯥꯏꯅ ꯂꯦꯞꯂꯤ ꯃꯃꯥꯒꯤ ꯑꯀꯟꯕ ꯃꯤꯆꯩꯗꯨꯁꯨ ꯀꯤꯖꯗꯨꯅ ꯐꯤꯔꯦꯞꯄꯒꯤ ꯃꯔꯨꯝ ꯊꯨꯞꯇꯨꯅ ꯂꯣꯠꯂꯔꯦ ꯃꯤꯆꯩꯗꯨ ꯇꯣꯛꯈ꯭ꯔꯣ ꯊꯧꯔꯕ ꯃꯃꯥꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯁꯨ ꯀꯤꯕꯅ ꯃꯛꯂꯥꯞꯅꯤꯛꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯀꯤꯔꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯃꯔꯥꯜ ꯃꯉꯣꯟꯗ ꯁꯤꯕꯤꯔꯛꯂꯕꯗ ꯃꯥꯅꯕꯨ ꯀꯤꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ ꯆꯤꯝꯕꯥꯜ ꯑꯃ ꯍꯦꯛ ꯂꯥꯟꯈꯤꯕꯗ ꯍꯧꯔꯛꯀꯗꯕ ꯏꯍꯧ ꯑꯔꯥꯏꯕ ꯑꯣꯏꯔꯣꯏ ꯏꯀꯥꯏꯕꯒ ꯁꯥꯎꯅꯤꯡꯕꯒ ꯃꯆꯥꯁꯤ ꯀꯩ ꯑꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕꯗꯨꯒ ꯄꯥꯁꯤꯟꯅꯈꯤꯗꯨꯅ ꯇꯞꯊꯕ ꯉꯝꯗ꯭ꯔꯕꯤ ꯂꯤꯟꯊꯣꯏ ꯃꯉꯣꯟꯗ ꯐꯤꯔꯦꯞꯄꯅ ꯇꯞꯅ ꯐꯥꯊꯕꯤꯔꯒ ꯏꯃꯥ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯦ ꯇꯥꯝꯅꯥꯗ ꯉꯥꯛꯁꯨ ꯇꯥꯏꯅꯒꯨꯝꯈꯤꯁꯤ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯒꯤ ꯈꯨꯖꯤꯜ ꯊꯧꯔꯥꯡ ꯑꯣꯏꯔꯝꯕꯁꯨ ꯌꯥꯔꯤ ꯃꯉꯣꯟꯗ ꯂꯣꯏꯅꯃꯛ ꯇꯥꯏꯅꯕꯤꯒꯅꯨ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯃꯥꯁꯨ ꯏꯃꯣꯁꯅꯦꯜꯂꯤ ꯁꯣꯟꯊꯔꯕꯅꯤ ꯑꯍꯤꯡ ꯑꯍꯤꯡꯁꯨ ꯃꯥꯅ ꯅꯠꯇꯦ ꯍꯥꯏꯅ ꯃꯃꯪꯗ ꯆꯨꯔꯣꯜ ꯂꯣꯜꯂꯒ ꯀꯞꯄꯛꯏ ꯆꯨꯝꯃꯤ ꯉꯔꯥꯡ ꯑꯍꯤꯡ ꯇꯥꯝꯅꯥꯅ ꯃꯃꯪꯗ ꯀꯞꯄꯛꯄꯗꯣ ꯇꯥꯏꯕꯪꯗꯁꯨ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯄꯛꯏ ꯑꯀꯤ ꯑꯈꯪ ꯅꯥꯏꯅ ꯃꯥꯅ ꯅꯠꯇꯦ ꯇꯥꯃꯣꯁꯨ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ ꯍꯥꯏꯅ ꯃꯈꯨꯠ ꯃꯁꯥ ꯌꯥꯎꯔꯒ ꯃꯃꯤꯠ ꯁꯨꯄꯥꯡ ꯄꯥꯡꯗꯅ ꯂꯥꯎꯔꯛꯄꯗꯣ ꯐꯤꯔꯦꯞꯄ ꯃꯥꯅ ꯊꯦꯝꯗꯨꯅ ꯃꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯈꯤꯕ ꯃꯀꯣꯛꯇ ꯇꯞꯅ ꯇꯞꯅ ꯅꯥꯟꯊꯕꯤꯕ ꯂꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯕ ꯇꯅꯤꯛꯅ ꯍꯨꯜꯂꯤꯕ ꯊꯕꯥꯛꯀꯤ ꯃꯤꯍꯨꯜ ꯃꯁꯥꯗ ꯇꯞ ꯅꯞꯁꯤꯟꯍꯜꯗꯨꯅ ꯃꯥꯁꯨ ꯌꯥꯎꯅ ꯇꯥꯈꯤꯕ ꯈꯨꯗꯤꯡꯃꯛ ꯇꯥꯝꯅꯥꯅ ꯈꯪꯗꯕꯅꯤ ꯁꯤꯗꯁꯨ ꯅꯠꯇꯅ ꯉꯔꯥꯡ ꯇꯥꯝꯅꯥꯅ ꯍꯥꯏꯈꯤꯕ ꯇꯥꯃꯣꯆꯧꯅ ꯊꯥꯖꯕꯤꯗ꯭ꯔꯕꯅꯤꯅ ꯑꯩ ꯂꯥꯜꯂꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤꯅ ꯐꯤꯔꯦꯞꯄ ꯑꯍꯤꯡ ꯆꯨꯞꯄ ꯇꯨꯝꯊꯕ ꯇꯧꯔꯨꯗ ꯋꯥꯈꯜ ꯖꯥꯠ ꯌꯥꯝ ꯈꯜꯂꯨꯔꯦ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯇꯥꯝꯅꯥꯗ ꯃꯔꯥꯜ ꯁꯤꯕ ꯄꯛꯂꯅꯤ ꯈꯟꯗꯨꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕꯤꯔꯕ꯭ꯔꯥ ꯁꯅꯥꯌꯥꯏ ꯐꯤꯔꯦꯞꯄꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯃꯈꯥ ꯇꯥꯍꯜꯂꯛꯇꯅꯕ ꯋꯥ ꯁꯝꯖꯤꯜꯂꯛꯏ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯀꯨꯝꯍꯩ ꯁꯥꯒꯠꯂꯅꯨ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯅꯥꯀꯣꯡꯗ ꯌꯧꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯐꯖꯐꯝ ꯂꯩꯔꯣꯏ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯁꯤ ꯍꯧꯈ꯭ꯔꯦ ꯂꯣꯏꯈ꯭ꯔꯦ ꯊꯨꯞꯆꯤꯜꯂꯁꯤ ꯂꯤꯟꯊꯣꯏ ꯃꯥꯗꯤ ꯌꯥꯅꯤꯡꯗ꯭ꯔꯦ ꯃꯆꯥꯒꯤ ꯆꯤꯝꯕꯥꯜꯗꯒꯤ ꯃꯔꯤꯛ ꯆꯨꯝꯕ ꯋꯥ ꯇꯥꯅꯤꯡꯂꯤ ꯐꯤꯔꯦꯞꯄꯒꯤ ꯃꯔꯨꯝꯗ ꯂꯣꯠꯄꯣꯏ ꯊꯨꯞꯄꯣꯏ ꯇꯧꯗꯨꯅ ꯀꯞꯂꯤ ꯀꯞꯂꯤ ꯂꯦꯞꯂꯤꯕꯤ
ꯇꯥꯝꯅꯥꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯆꯤꯡꯗꯨꯅ ꯄꯨꯊꯣꯛꯈꯤ꯫ ꯐꯤꯔꯦꯞ ꯑꯃꯅ ꯇꯥꯝꯅꯥꯕꯨ ꯃꯨꯜꯍꯧꯕ ꯅꯪꯈꯤꯗ꯭ꯔꯦ꯫ ꯖꯣꯏꯅ ꯇꯧꯐꯝ ꯈꯪꯗ ꯃꯊꯥ ꯁꯥꯕꯒꯤ ꯁꯛꯐꯝꯗꯨꯗ ꯐꯤꯔꯦꯞ ꯑꯃꯁꯨ ꯖꯣꯏꯕꯨ ꯊꯦꯝꯖꯤꯜꯂꯛꯏ꯫ ꯇꯥꯃꯣ, ꯇꯥꯝꯅꯥꯅ ꯀꯥ ꯍꯦꯟꯅ ꯂꯥꯟꯅꯁꯨ ꯈꯟꯕꯤꯒꯅꯨ, ꯀꯨꯞꯅ ꯊꯤꯗꯣꯛꯈꯤꯁꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯤꯈꯣ, ꯍꯣꯔꯦꯟ ꯇꯞꯅ ꯍꯜꯂꯣ, ꯆꯥ ꯂꯧꯍꯟꯒꯦ ꯑꯉꯥꯡꯗ ꯊꯛꯈꯤꯁꯤ꯫ ꯏꯃꯥꯁꯦ ꯌꯥꯝ ꯐꯤꯡꯈ꯭ꯔꯦ, ꯇꯥꯝꯅꯥꯗ ꯐꯨꯕꯤ ꯆꯩꯕꯤꯈꯤꯕ ꯇꯥꯔꯦ, ꯇꯥꯟꯅꯔꯨꯈꯤꯒꯦ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯆꯥꯒ ꯌꯥꯔꯦ, ꯈꯔ ꯉꯥꯡꯖꯔꯝꯁꯅꯨ ꯅꯃꯥꯅ꯫ ꯍꯥꯏꯔꯛꯄꯗ ꯐꯤꯔꯦꯞꯄ ꯐꯨꯛꯄ ꯍꯧꯔꯝꯂꯕ ꯃꯈꯣꯡꯗ ꯂꯦꯞꯈ꯭ꯔꯦ꯫ ꯖꯣꯏꯅ ꯑꯃꯨꯛ, ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯕꯕꯨ ꯑꯩ ꯋꯥꯒ ꯉꯥꯡꯐꯝ ꯈꯪꯗ꯭ꯔꯦ ꯏꯕꯨꯡꯉꯣ꯫ ꯑꯩꯁꯦ ꯑꯄꯣꯛꯄ ꯃꯄꯥ ꯅꯠꯇꯦ ꯍꯥꯏꯗꯅ ꯑꯩꯅ ꯉꯥꯡꯕ ꯁꯛꯄ ꯇꯥꯗ꯭ꯔ ꯃꯥꯜꯂꯦ꯫ ꯐꯅ ꯀꯟꯅꯗꯤ ꯑꯩꯁꯨ ꯋꯥꯔꯛ ꯋꯥꯇꯦꯝꯕꯅꯤ꯫ ꯐꯤꯔꯦꯞꯄ ꯋꯥꯍꯩꯗꯨꯃꯗꯤ ꯖꯣꯏꯃꯛꯅ ꯄꯟꯊꯣꯔꯛꯄꯗ ꯇꯥꯝꯅꯥꯅ ꯇꯥꯈ꯭ꯔꯒ ꯅꯨꯡꯉꯥꯏꯔꯣꯏ ꯈꯜꯂꯒ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ ꯁꯅꯥꯌꯥꯏ ꯈꯪꯂꯕꯁꯨ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯃꯈꯥ ꯇꯥꯊꯔꯛꯅꯕ ꯀꯥꯏꯍꯧꯔꯛꯏ꯫ ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯣ ꯇꯥꯃꯣ? ꯐꯤꯔꯦꯞꯄꯅ ꯊꯠꯆꯤꯜꯂꯛꯏ꯫ ꯄꯥꯕꯨꯡ, ꯇꯥꯝꯅꯥꯅ ꯇꯥꯈ꯭ꯔꯒ ꯅꯨꯡꯉꯥꯏꯔꯣꯏ, ꯋꯥꯔꯤꯗꯣ ꯂꯦꯞꯄꯤꯔꯣ꯫ ꯑꯩꯅ ꯐꯥꯎꯕ ꯇꯥꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯍꯩꯅꯤ, ꯃꯥꯒꯤꯁꯨ ꯏꯃꯨꯡꯁꯤꯗ ꯄꯦꯟꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯈꯤꯕꯒꯤꯅꯤ꯫ ꯁꯅꯥꯌꯥꯏ ꯑꯃꯨꯛꯀꯁꯨ, ꯀꯩꯅꯣ ꯅꯣꯏꯅ ꯍꯥꯏꯅꯔꯤꯁꯤꯕꯣ? ꯑꯩ ꯈꯪꯗꯕ ꯋꯥꯔꯤꯁꯤꯕꯨ ꯀꯔꯝꯕ ꯋꯥꯔꯤꯅꯣ? ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯁꯤꯕꯣ? ꯐꯤꯔꯦꯞꯄ ꯇꯞꯅ ꯃꯃꯥꯗ, ꯏꯃꯥ, ꯇꯥꯝꯅꯥꯁꯦ ꯕꯦꯕꯦꯒꯤ ꯃꯅꯥꯎꯄꯤꯅꯤ, ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎꯄꯤ꯫ ꯁꯅꯥꯌꯥꯏ ꯉꯛꯅ, ꯍꯥ? ꯐꯤꯔꯦꯞꯄ ꯃꯈꯥ ꯇꯥꯔꯛꯏ, ꯃꯥꯅꯦ, ꯃꯥꯕꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯄꯥꯕꯨꯡꯒꯤ ꯏꯃꯥꯒꯅ ꯌꯣꯛꯆꯔꯛꯄꯅꯤ꯫ ꯑꯁꯦꯡꯕꯗꯤ ꯇꯥꯝꯅꯥ ꯕꯦꯕꯦꯒꯤ ꯃꯅꯥꯎꯄꯤꯅꯤ꯫ ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯄꯤ ꯏꯃꯥꯗꯨꯁꯨ ꯐꯪꯉꯤ, ꯑꯗꯨꯕꯨ ꯃꯦꯟꯇꯦꯜ ꯂꯩꯅꯥ ꯑꯃ ꯅꯥꯗꯨꯅ ꯍꯧꯈꯤꯕ ꯑꯃꯠꯇ ꯅꯤꯡꯁꯤꯡꯗ꯭ꯔꯦ꯫ ꯐꯒꯠꯂꯔꯣꯏꯗꯕ ꯑꯅꯥꯕ ꯑꯃꯅ ꯃꯁꯥꯒ ꯂꯣꯏꯅꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒ ꯕꯦꯕꯤꯁꯨ ꯊꯦꯡꯅꯔꯦ꯫ ꯕꯦꯕꯤꯗꯤ ꯇꯥꯝꯅꯥ ꯍꯣꯏꯒ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗꯕꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯏꯃꯨꯡ ꯇꯣꯈꯥꯏꯈ꯭ꯔꯦ, ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯇꯣꯈꯥꯏ ꯂꯣꯏꯅꯃꯛ ꯂꯩꯈ꯭ꯔꯦ꯫ ꯁꯅꯥꯌꯥꯏ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯛꯏ꯫ ꯊꯥꯕꯥꯁꯨ ꯍꯤꯡꯉꯝꯃꯕ? ꯁꯅꯥꯌꯥꯏ ꯃꯈꯥ ꯇꯥꯔꯛꯏ, ꯊꯥꯕꯥ ꯄꯜꯂꯛꯄꯗ ꯅꯪꯒꯤ ꯄꯥꯕꯨꯡ ꯅꯤꯡꯁꯤꯡꯉꯛꯏ꯫ ꯏꯃꯨꯡ ꯑꯅꯤꯁꯦ ꯇꯠꯅ ꯊꯥꯅ ꯌꯥꯗ꯭ꯔꯕ ꯃꯔꯤ ꯂꯩ꯫ ꯂꯥꯏꯔꯅ ꯍꯧꯗꯣꯔꯛꯄ ꯏꯃꯨꯡꯅꯤ, ꯑꯋꯥꯕ ꯏꯃꯨꯡ ꯉꯥꯛꯇ ꯑꯣꯏꯃꯤꯟꯅꯔꯛꯄꯅꯤ꯫ ꯀꯥꯎꯕ ꯉꯝꯂꯣꯏꯗꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃꯁꯨ ꯊꯣꯛꯈꯤ꯫ ꯑꯩꯅ ꯇꯥꯝꯅꯥꯕꯨ ꯁꯥꯎꯕ ꯉꯝꯗꯕꯒꯤ ꯃꯔꯝꯁꯦ ꯁꯤꯅ ꯑꯣꯏꯔꯦꯀꯣ꯫ ꯃꯥꯅ ꯑꯩꯈꯣꯏꯗ ꯁꯥꯎꯕꯒꯤ ꯃꯔꯝꯁꯨ ꯆꯥꯏ, ꯋꯥꯔꯧꯕꯁꯨ ꯆꯨꯝꯃꯤ꯫ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯗꯥꯏꯇꯗꯒꯤ ꯆꯦꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯩꯅ ꯃꯈꯣꯏꯕꯨ ꯊꯤꯗꯤ ꯊꯤꯈꯤꯕꯅꯤꯀꯣ꯫ ꯕꯦꯕꯤꯕꯨꯁꯨ ꯆꯦꯛꯁꯤꯟꯅ ꯑꯩꯅ ꯁꯦꯟꯅꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯄꯨꯝꯅꯃꯛ ꯑꯩꯅ ꯃꯇꯤꯛ ꯆꯥꯃꯟꯈꯤꯗꯕꯅ ꯊꯣꯛꯈꯤꯕꯅꯤ꯫ ꯑꯣ, ꯁꯤꯅ ꯑꯣꯏꯔꯦꯀꯣ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯔꯝꯕ꯫ ꯍꯥꯏꯗꯨꯅ ꯀꯞꯈꯤꯕꯗꯣ ꯐꯤꯔꯦꯞꯄ ꯃꯃꯥꯏ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯃꯃꯥꯕꯨ ꯃꯈꯨꯠ ꯅꯥꯝꯃꯅ ꯀꯣꯝꯅ ꯀꯣꯟꯁꯤꯟꯕꯤꯔꯛꯇꯨꯅ ꯊꯦꯝꯖꯤꯟꯕꯤ꯫ ꯖꯣꯏꯗꯤ ꯋꯥꯔꯤ ꯂꯣꯏꯅꯃꯛ ꯈꯪꯕꯅꯤꯅ ꯃꯤꯠꯇꯤ ꯐꯖꯅ ꯅꯥꯔꯕꯅꯤ꯫ ꯍꯩꯈ꯭ꯔꯕꯤ ꯁꯅꯥꯌꯥꯏꯒꯤ ꯍꯩꯅ ꯁꯥꯟꯅꯔꯤꯕ ꯀꯨꯝꯍꯩꯗꯣ, ꯑꯗꯨꯕꯨ ꯃꯥꯁꯨ ꯅꯨꯡꯉꯥꯏꯇꯕ ꯁꯔꯨꯛ ꯌꯥꯕ ꯁꯥꯗꯨꯅ, ꯄꯨꯝꯅꯃꯛꯁꯦ ꯅꯣꯡꯗꯝꯕꯒꯤ ꯀꯨꯝꯍꯩꯅꯤ ꯁꯅꯥꯌꯥꯏ, ꯍꯧꯈꯤꯕ ꯀꯥꯎꯊꯣꯛꯂꯁꯤ, ꯂꯣꯏꯈꯤꯕ ꯆꯦꯃꯥꯏ ꯍꯥꯡꯗꯣꯛꯅꯔꯅꯨ꯫ ꯍꯟꯗꯛꯀꯤ ꯊꯧꯗꯣꯛꯁꯤꯗ ꯏꯆꯥ ꯆꯦꯟꯅꯩ ꯆꯦꯟꯅꯗꯦ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯪꯗꯦ, ꯑꯗꯨꯕꯨ ꯃꯥꯅ ꯏꯃꯨꯡꯁꯤꯗ ꯋꯥꯔꯧꯕ ꯀꯌా ꯑꯃ ꯂꯩꯕꯗꯣ, ꯃꯗꯨ ꯂꯩꯇꯅꯕ ꯃꯃꯥꯅ ꯈꯔ ꯋꯥꯔꯛꯆꯔꯝꯁꯅꯨ꯫ ꯃꯈꯣꯏꯗꯤ ꯑꯉꯥꯡꯒꯤ ꯋꯥꯈꯜꯅꯤꯗꯣ, ꯄꯪꯈꯟꯗ ꯈꯟꯖꯤꯟꯈꯤꯗꯨꯅ ꯃꯄꯣꯛꯅꯤꯡ ꯄꯪꯅꯨꯡꯗ ꯅꯨꯡꯁꯤꯔꯝꯒꯗꯧꯔꯕꯅꯤ꯫ ꯑꯗꯨꯒ ꯖꯣꯏ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ, ꯊꯧꯗꯣꯛꯁꯤꯒꯤ ꯑꯆꯨꯝ ꯑꯔꯥꯟꯒꯤ ꯋꯥꯐꯝꯗ ꯂꯥꯛꯂꯨꯕꯁꯨ ꯏꯆꯥ ꯏꯃꯧ ꯀꯜꯂꯣꯏꯁꯤ꯫ ꯏꯆꯥꯅ ꯆꯦꯟꯅꯔꯝꯕ ꯊꯣꯛꯂꯕꯁꯨ ꯃꯄꯥ ꯑꯩꯅ ꯏꯆꯥꯒꯤ ꯑꯔꯥꯟꯕ ꯀꯨꯞꯁꯤꯜꯂꯒ ꯈꯛ ꯊꯝꯂꯣꯏ꯫ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅꯅꯦ ꯂꯩꯉꯥꯛꯁꯤꯒꯤ ꯑꯩꯅ ꯂꯣꯅ ꯄꯤꯔꯛꯄ ꯆꯩꯔꯥꯛꯇꯣ ꯃꯁꯥꯗ ꯑꯃꯠꯇ ꯆꯤꯊꯗꯅ ꯅꯥꯟꯊꯍꯟꯕ ꯇꯧꯗꯅ ꯐꯪꯍꯟꯒꯅꯤ꯫ ꯐꯤꯔꯦꯞꯄ ꯃꯥꯁꯨ ꯃꯇꯥꯡꯁꯤꯗ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯀꯥꯡꯊꯣꯛꯄ ꯉꯝꯈꯤꯗ꯭ꯔꯦ꯫ ꯖꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯃꯤ ꯑꯃ ꯑꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯆꯦꯟꯕꯒꯤꯅꯤ꯫ ꯃꯁꯤꯗ ꯐꯤꯔꯦꯞꯄ ꯃꯥꯅ ꯇꯥꯝꯅꯥ ꯅꯨꯡꯁꯤꯔꯤꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯈꯛ ꯈꯜꯂꯒ ꯇꯥꯝꯅꯥꯕꯨ ꯄꯪꯈꯟꯗ ꯀꯟꯈꯠꯂꯨꯕ ꯃꯇꯥꯡ ꯆꯥꯗꯦ꯫ ꯖꯣꯏꯅ ꯃꯥꯕꯨ ꯑꯐꯕ ꯃꯤ ꯑꯣꯏꯅ ꯈꯟꯈꯤꯗꯕꯁꯨ ꯌꯥꯏ꯫ ꯖꯣꯏ ꯐꯤꯔꯦꯞꯄꯗ ꯇꯞꯅ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ, ꯐꯤꯔꯦꯞꯄ, ꯅꯪ ꯑꯃꯨꯛ ꯃꯇꯤꯛ ꯆꯥꯕ ꯑꯩꯈꯣꯏ ꯏꯕꯦꯝꯃꯒꯤ ꯃꯄꯨꯔꯣꯏꯕꯗꯤ ꯃꯥꯂꯦꯝꯗ ꯐꯪꯂꯔꯣꯏ꯫ ꯁꯅꯥꯌꯥꯏꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ, ꯐꯔꯦ ꯑꯩꯈꯣꯏꯁꯨ ꯌꯧꯖꯈ꯭ꯔꯒꯦ꯫ ꯁꯅꯥꯌꯥꯏ, ꯅꯪꯁꯨ ꯌꯥꯝ ꯊꯨꯅ ꯀꯟꯈꯠꯄ ꯑꯣꯏꯖꯔꯣ꯫ ꯍꯣꯏ ꯗꯥꯗꯥ꯫ ꯃꯇꯦꯛ ꯑꯃꯇꯪ ꯊꯤꯟꯗꯣꯛꯆꯒꯦ ꯄꯥꯕꯨꯡ꯫
So thindokpiroro. Phirepana zoiga thokminnakibaga Sanayayna mingamba kauksinki. Mingamba hek changakpaga Sanayayna sauningum kigum mikpaigum so hairai. Ubra uraba natro nang loinamak tahawramganine sanakiba wari mayamdo moigi imung manu makhoi masel pau sitnana phaunaramgadoribani. Tamnana sum aikhoiga nakna leirabadine ai wakhal santi phangni thajadre. Madam ai silake. Hey sida kuina leirano. Chalo thokhribasingdo chatkharbra kari wari sani tathoro. Haina sinakibaduda mingamba masu tahatha ward adudagi thokhirami. Numit ninigi matungni Phirepana thabak chatnaba loisilida yingna couchtuda famlaga tamnana hairai. Thabak se aisu chatpa haurage kamkada aibu mapan thokanbidoino. Phirepa hairap yenglamlaga phorit ko dam pansilli. Tamna wa makhayam tanaroishi ka pullusu aikhoinigi relationship nangna khangpham thoi. Phirepa thokliba thodoksigi tangdang mawari mapung phana khangma ngamdri. Cheraksida mana tayang tamna bu loksinbiba ngamloi loksinbasu pamde. Tamna si ka henna achambi nate. Haida hairagana champrani mayak kalli. Chaningi thakningi haiduna chakhaw hangningi yanungda mahi sumjilluba yaba hainate. Chakhaw soktuna hospital yongnaba yari. Hanadagi chakhaw soktuna leiriba Phirepa mangonda hina su sathi doribani. Ithum thumba komla semgumba mabuk mara tappi chaningma matamda chaduna aram kharangba kokhan mangamba uhei nate. Khongpham kayarak laduna laklabi mabo tarai mathanungda iphongphongna china konsin khiroi khanduna lamna inthokli. Nangna engonda thajaba ngamdrasune nongmadi nang sunamituna urakhini. Phirepa machin nama chinglap noktuna Uhuraga leirasimaktada kay amungno aina udoise nang engonda onsilaga wangang kano taningbasu phaude hena sauningi. Aina nahan pabung imagi mamangda haibadudi asingba nate nangbu kanbibani. Asingba waridu masu tamnagi mamangda samjin sajinba oina Phirepana tathokhankre. Tamna do phuk hawalai. Adu oirati aise sumaina ka manungsida mayam amatta pulhandana thamadoira. Ay sumine thamoy pale. Nungaitaba nangina ongna tawduda loinamuk phawi. Phone phange pahende. Nangna nungsina loinabibasu natte. Aina thabak am tawbada nangna na chekta ngangnaba adum hone. Khara nganglurasu adum sauki. Cha khara charaga khara tummaga sum leyo haira. Phirepa kaisu khomlamdana loisinbam thokpa loisillaga adum thoki. Tamna su khaidok prok chaktuna lephawi. Yumda leiribase yamna nungaitrabani. Atopa kana amana tamnagi mathakta wa ngangbadi Phirepa mana yade. Adubu mana phasana loinadbrasu loinabagi chang yamna hanthare. Magi thausa wasadaba matawmakne tamnadi taina phamsu khangda pendraduna isaukta sauzai. Sanayay tamnay manang changai. Tingkhang oina masada thinba yuba changa ini haiba babtai. Sanayay calls to the famthari. Hey, house and instauraga leibasi wabra. Tamna khumde nungai tabasu phaude. Phirepana utlamba matawda nungai taba phorambadasu khudakta losinkre. Sanayay nokmi amuk hagolaktuna tamnayi manak changsillaga masamgada napada yapsillaga. Nangna tawba ngambagi sanga aina tawba ngambagi sanga anisi kamdawi. Aigi aronba loina uhawba nangdi machit mara khara lotsilibasisu lirage. Haina usit thawaida makha tarai. Yumsina nungaibada nakhoigi imung manunggi lanthum yauri. Nangi pabunga Phirepagi pabunga thika punna tawminabani. Lau inkol phawba bandan thamnaraga bil kairamdaida nangi pabung leikidre. Adugi sial khaigi haiduna Phirepagi pabung haibada aina yadi. Lona hana leiramba yum inkol so nangi imagi mingda panaba silambadagi
ꯑꯩꯒꯤ ꯑꯁꯥꯎꯕ ꯅꯦꯝꯊꯕ ꯉꯝꯍꯧꯗ꯭ꯔꯗꯨꯅ ꯃꯥꯕꯨ ꯑꯩꯒꯤ ꯏꯈꯨꯠꯁꯤꯃꯛꯅ ꯂꯣꯏꯁꯤꯟꯈꯤꯕꯅꯤ꯫ ꯁꯤ ꯍꯥꯏꯔꯒꯅꯦ ꯑꯩꯅ ꯏꯄꯨꯔꯣꯏꯕꯕꯨ ꯅꯨꯡꯁꯤꯗꯕꯁꯨ ꯇꯥꯍꯟꯒꯅꯨ꯫ Every night I always cry for him. ꯑꯩ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤ꯫ ꯁꯅꯥꯌꯥꯏ ꯅꯤꯡꯊꯥ ꯊꯥꯖꯗꯅ ꯍꯥꯡꯗꯣꯔꯛꯄ ꯑꯃꯟꯕ ꯋꯥꯔꯤ ꯁꯤꯡꯕꯨꯜꯗꯨꯗ ꯇꯥꯝꯅ ꯃꯃꯤꯠ ꯃꯅꯥ ꯁꯠ ꯌꯨꯡꯈꯠꯈ꯭ꯔꯦ꯫ ꯅꯪꯒꯤ ꯏꯃꯥꯁꯨ ꯌꯨꯝꯗꯒꯤ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯑꯩꯅ ꯃꯤ ꯊꯥꯗꯣꯛꯇꯨꯅ ꯇꯥꯟꯅꯍꯟꯕꯅꯤ꯫ ꯄꯨꯔꯥ ꯇ꯭ꯔꯦꯖꯦꯗꯤ ꯊ꯭ꯔꯤꯂꯔ ꯐꯤꯂꯝ꯫ ꯄ꯭ꯂꯣꯠꯀ ꯄꯤꯊꯣꯛꯑꯗꯤ ꯑꯦꯗꯋꯥꯔꯗ ꯐꯪꯗꯧ ꯐꯤꯂꯝꯅꯤ꯫ ꯈꯨꯠꯂꯥꯏ ꯌꯥꯎꯗꯅ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯈꯤꯕꯅꯤ꯫ ꯁꯤꯔꯝꯗꯥꯏꯗ ꯒꯥꯔꯤ ꯑꯃ ꯂꯥꯛꯄꯅ ꯑꯗꯨꯝ ꯍꯨꯟꯗꯣꯛꯑꯝꯃꯒ ꯑꯩꯒꯤ ꯃꯤꯗꯣ ꯆꯦꯜꯂꯛꯑꯕ꯫ ꯀꯣꯟꯅ ꯑꯩꯅ ꯃꯥ ꯍꯤꯡꯂꯤ ꯈꯪꯉꯛꯄꯗꯒꯤ ꯃꯥꯕꯨ ꯂꯣꯏꯁꯤꯟꯅꯕ ꯁꯤꯟꯕꯗ ꯃꯥꯗꯤ ꯃꯦꯟꯇꯦꯜꯒꯤ ꯑꯅꯥꯕ ꯑꯗꯨꯅ ꯀꯩꯝꯇ ꯅꯤꯡꯁꯤꯡꯉꯝꯗ꯭ꯔꯦ꯫ ꯑꯗꯩꯗꯤ ꯊꯕꯛ ꯑꯇꯣꯞꯄ ꯑꯃ ꯇꯧꯕꯅ ꯐꯔꯦꯅ ꯅꯃꯥꯒꯤ ꯃꯩꯁꯥꯗꯨꯃ ꯃꯨꯊꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯪꯅ ꯌꯥꯝ ꯈꯪꯅꯤꯡꯕ ꯍꯟꯗꯛꯀꯤ ꯑꯦꯛꯁꯤꯗꯦꯟꯗꯣ ꯑꯗꯨꯅꯅꯦ ꯇꯤꯂꯣꯗꯣ ꯂꯣꯏꯁꯤꯟꯅꯕ ꯁꯤꯟꯕ ꯅꯪꯉꯣꯟꯗ ꯇꯥꯏꯁꯤꯟꯕ ꯍꯥꯏꯔꯒ ꯅꯣꯛꯅꯤꯡꯕ ꯐꯥꯒꯤ ꯑꯃꯒꯨꯝ ꯅꯣꯛꯐꯦꯠ ꯇꯧꯈꯤ꯫ ꯁꯅꯥꯌꯥꯏ ꯅꯣꯛꯄ ꯑꯃꯨꯛ ꯆꯞ ꯂꯦꯞꯄꯒ ꯅꯪꯁꯨ ꯈꯨꯁꯦꯜꯂꯨ꯫ ꯅꯃꯥꯅ ꯊꯦꯡꯅꯈꯤꯕ ꯇ꯭ꯔꯦꯖꯦꯗꯤꯗꯨꯃꯛ ꯅꯪꯉꯣꯟꯗ ꯊꯣꯛꯍꯟꯒꯅꯤ꯫ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯅ ꯅꯪꯒꯤ ꯏꯃꯥꯗꯣ ꯃꯇꯧ ꯀꯔꯝꯅ ꯍꯥꯠꯅꯕ ꯍꯣꯠꯅꯈꯤ ꯍꯥꯏꯗꯣ ꯅꯁꯥꯅ ꯈꯪꯖꯔꯦꯗꯅ꯫ ꯈꯣꯟꯐꯝ ꯑꯃꯨꯛ ꯍꯣꯡꯂꯒ ꯐꯖꯅꯅꯦ ꯊꯣꯡ ꯊꯣꯡꯅꯥꯎꯒꯁꯦ ꯂꯣꯟꯁꯤꯜꯂ ꯂꯩꯌꯨꯀꯣ꯫ ꯇꯤꯂꯣ ꯍꯥꯠꯇꯣꯛꯏꯁꯤꯅꯅꯦ ꯑꯩꯒꯤ ꯑꯔꯣꯟꯕ ꯈꯪꯕꯁꯦ ꯌꯥꯝꯃꯟꯈꯤꯕꯅ ꯃꯥꯅ ꯍꯤꯡꯉ ꯂꯩꯕꯁꯦ ꯑꯩ ꯁꯦꯀ꯭ꯌꯣꯔ ꯑꯣꯏꯕ ꯉꯝꯃꯛꯇꯕꯒꯤꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯦ꯫ ꯅꯪꯁꯨ ꯑꯩꯒꯤ ꯁ꯭ꯀꯨꯜꯒꯤ ꯕꯤꯖꯤꯅꯦꯁꯁꯤꯗ ꯈꯨꯠ ꯑꯃꯨꯛ ꯊꯤꯡꯖꯤꯜꯂꯛꯑꯔꯣꯏꯗꯅ꯫ ꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯤ꯫ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯀꯤꯍꯟ ꯈꯪꯍꯟꯕ ꯋꯥꯍꯩꯗ ꯅꯠꯇꯅ ꯇꯥꯝꯅꯅ ꯁꯨꯈꯪ ꯈꯪꯗꯕ ꯋꯥꯔꯤ ꯈꯔꯁꯨ ꯂꯤꯊꯣꯛꯂꯝꯂꯦ꯫ ꯃꯈꯨꯠ ꯑꯅꯤꯃꯛ ꯈꯨꯇꯨꯝ ꯆꯦꯠꯅ ꯇꯥꯁꯤꯜꯂꯒ ꯎꯄꯥꯏ ꯂꯩꯇ ꯇꯥꯝꯅ ꯂꯦꯞꯍꯧꯏ꯫ ꯃꯃꯤꯠꯇꯨꯁꯨ ꯏꯔꯥ ꯊꯥꯡꯂꯝꯕꯗꯒꯤ ꯗ꯭ꯔꯣꯞ ꯑꯃꯅꯤ ꯊꯦꯡꯕ ꯉꯝꯍꯧꯗꯅ ꯊꯔꯛꯂꯦ꯫ ꯐꯤꯔꯦꯞꯄ ꯍꯟꯗꯛ ꯔꯟ ꯇꯧꯔꯤꯕ ꯁ꯭ꯀꯨꯜꯗꯨꯒꯤ ꯑꯣꯏꯕ ꯑꯍꯦꯟꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯃꯇꯥꯡꯗ ꯕꯣꯔꯗ ꯃꯤꯇꯤꯡ ꯇꯧꯔꯝꯃꯤ꯫ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕ ꯇꯨꯡꯗ ꯃꯦꯅꯦꯖꯃꯦꯟꯠꯒꯤ ꯃꯤꯑꯣꯏ ꯑꯃ ꯑꯅꯤꯗꯨꯒ ꯊꯣꯛꯃꯤꯟꯅꯔꯛꯏ꯫ ꯐꯤꯔꯦꯞꯄ, ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯁꯤ ꯊꯥꯖꯗꯅ ꯌꯥꯝ ꯆꯥꯎꯈꯠꯄ ꯉꯝꯃꯦꯅꯦꯀꯣ꯫ ꯄꯨꯝꯅꯃꯛꯁꯤ ꯇꯥꯃꯣ ꯍꯣꯏ ꯃꯌꯥꯝꯅ ꯍꯣꯠꯅꯕꯤꯕꯒꯤꯅꯤ꯫ ꯐꯅ ꯍꯣꯠꯅꯔꯕꯁꯨ ꯁꯦꯜ ꯀꯥꯏꯊꯕꯤꯔꯛꯅꯕ ꯃꯤ ꯂꯩꯇ꯭ꯔꯕꯗꯤ ꯆꯥꯎꯈꯠꯄ ꯉꯝꯕꯒꯤ ꯋꯥ ꯂꯩꯇꯦꯗ꯫ ꯇꯞꯅ ꯇꯞꯅ ꯄ꯭ꯔꯥꯏꯃꯥꯔꯤ ꯀꯥꯡꯕꯨꯁꯨ ꯍꯥꯞꯆꯤꯜꯂꯁꯤ꯫ ꯅꯦꯛꯁ ꯁꯦꯁꯟ ꯍꯧꯔꯛꯄꯗꯒꯤꯗꯤ ꯑꯉꯥꯡꯁꯤꯡꯒꯤꯁꯨ ꯍꯥꯞꯄꯤꯌꯣꯅ ꯄ꯭ꯔꯦꯖꯔ ꯌꯥꯝ ꯂꯥꯛꯏ꯫ ꯄ꯭ꯔꯥꯏꯃꯥꯔꯤ ꯀꯥꯡꯕꯨꯒꯤꯅ ꯇꯣꯉꯥꯟꯕ ꯁꯦꯛꯃꯥꯏꯔꯣꯝꯒꯤꯗ ꯂꯩꯕ ꯂꯝꯗꯨꯗ ꯁꯥꯒꯠꯁꯤ꯫ ꯅꯦꯛꯁ ꯏꯌꯔꯗꯩ ꯔꯟ ꯇꯧꯕ ꯉꯝꯅꯕ ꯍꯣꯠꯅꯁꯤ ꯇꯥꯃꯣ꯫ ꯍꯣꯏ ꯌꯥꯏ꯫ ꯊꯕꯛ ꯏꯪꯈꯥꯡꯗꯤ ꯈꯔ ꯊꯥꯞꯊꯣꯔꯛꯂꯒ ꯑꯋꯥꯕ ꯍꯟꯗꯣꯛꯅꯕ ꯑꯣꯏꯅ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯌꯨꯝꯒꯤ ꯋꯥꯔꯤꯁꯨ ꯌꯥꯎꯔꯛꯏ꯫ ꯄꯥꯈꯪ ꯑꯣꯏꯕꯒ ꯅꯨꯄꯤ ꯊꯤꯕꯒꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯁꯤꯒꯁꯤ ꯀꯝꯗꯧꯒꯦ? ꯑꯩꯈꯣꯏꯒꯤꯗꯤ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯗ꯭ꯔꯦꯁ ꯆꯦꯛ ꯇꯧꯏ꯫ ꯆꯠꯈꯤꯕꯗ ꯍꯥꯠꯄ ꯁꯃꯥꯠ, ꯍꯜꯂꯛꯄꯗ ꯃꯄꯣꯛ ꯀꯥꯏꯕ ꯌꯥꯕꯖꯥꯠ ꯅꯠꯇꯦ꯫ ꯅꯇꯩꯃꯒꯤ CCTVꯁꯤ ꯃꯔꯥꯡ ꯌꯥꯝ ꯀꯥꯏꯅꯦꯍꯦ꯫ ꯉꯔꯥꯡ ꯃꯦꯗꯥꯝꯁꯨ ꯀ꯭ꯂꯥꯁꯤꯛꯇ ꯄꯥꯔꯇꯤ ꯑꯃ ꯄꯨꯜꯂꯤ꯫ ꯍꯜꯂꯛꯄꯗ ꯈꯔ ꯉꯥꯎꯔꯒ ꯍꯜꯂꯛꯄꯅꯤ꯫ ꯌꯨꯝꯗ ꯅꯨꯄꯤꯅ ꯑꯃꯨꯛ ꯂꯥꯟ ꯇꯧꯏ꯫ ꯊꯛꯆꯤꯟ ꯆꯥꯁꯤꯜꯂꯒ ꯍꯜꯂꯛꯑꯦꯅ꯫ ꯄꯥꯔꯇꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤ꯫ ꯅꯪꯁꯨ ꯂꯥꯛꯑꯝꯃꯗꯤꯅꯦ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯝꯗꯧꯅꯤ꯫ ꯐꯤꯔꯦꯞꯄ ꯉꯥꯡꯉꯛꯏꯕ ꯋꯥꯁꯤꯡ ꯑꯗꯣ ꯈꯔ ꯇꯥꯕꯣꯏ ꯈꯔ ꯇꯥꯗꯕꯣꯏꯅꯤ꯫ ꯊꯕꯛꯀ ꯃꯔꯤ ꯂꯩꯅꯗ꯭ꯔꯕꯗꯤ ꯊꯣꯏꯅ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯕꯁꯦ ꯃꯥꯅ ꯀꯌꯥ ꯄꯥꯝꯗꯦ꯫ ꯃꯁꯥꯒꯤ ꯑꯣꯏꯅꯁꯨ ꯃꯊꯛ ꯊꯪꯕ ꯑꯍꯜꯁꯤꯡꯒ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯂꯥꯏꯐꯀꯤ ꯃꯇꯥꯡꯗꯁꯨ ꯊꯣꯏꯅ ꯋꯥꯔꯤ ꯂꯤꯅꯔꯨꯗꯦ꯫ ꯃꯈꯣꯏꯅ ꯌꯨꯝꯒꯤ ꯋꯥꯔꯤ ꯂꯤꯔꯛꯄꯗ ꯅꯣꯛꯑꯒ ꯇꯥꯔꯨꯕ ꯈꯛꯇꯅꯤ꯫ ꯒꯥꯔꯤ ꯃꯅꯥꯛ ꯌꯧꯔꯛꯄꯗ ꯐꯤꯔꯦꯞꯄ ꯅꯨꯄꯥꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯇꯥꯃꯣ ꯑꯩꯁꯨ ꯌꯧꯈ꯭ꯔꯒꯦ꯫ ꯑꯗꯣ ꯃꯍꯤ ꯃꯅꯥꯏ ꯌꯥꯝ ꯄꯥꯝꯒꯅꯨ, ꯆꯍꯤ ꯃꯇꯥꯡꯗꯨꯒ ꯐꯠꯇꯦꯀꯣ꯫ ꯍꯥꯏꯔꯝꯗꯨꯅ ꯀꯥꯈꯠꯂꯦ꯫ ꯃꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯅꯤ꯫ ꯒꯥꯔꯤ ꯌꯥꯝ ꯆꯤꯟꯕ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯃꯄꯥꯗ ꯒꯥꯔꯤ ꯑꯅꯤ ꯊꯦꯡꯖꯤꯟꯅꯕꯒꯤ ꯖꯥꯝ ꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯔꯝꯕ ꯃꯤꯅꯤꯁꯇꯔ MLAꯒꯤ ꯑꯦꯁꯀꯣꯔꯠꯅꯣ ꯑꯁꯣꯛꯄꯁꯤꯡ ꯍꯦꯜꯞ ꯇꯧꯕꯗꯣ ꯎꯔꯦ꯫ ꯐꯤꯔꯦꯞꯄ ꯑꯁꯨꯝꯅꯒ ꯇꯧꯕꯗꯣ ꯎꯕꯗ ꯌꯥꯅꯤꯡꯗꯨꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯤꯉꯩ ꯆꯩꯔꯛꯇꯨꯗ ꯁꯣꯔ ꯐꯥꯎ ꯆꯞ ꯂꯦꯞꯄꯒ ꯃꯤꯠꯌꯦꯡ ꯍꯨꯠꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯌꯦꯡꯂꯒ ꯂꯩꯈ꯭ꯔꯦ꯫ ꯖꯥꯝ ꯊꯣꯛꯄ ꯑꯗꯨꯒ ꯃꯄꯥ ꯆꯥꯅꯅ ꯀꯨꯝꯃꯩ ꯑꯗꯣ ꯐꯤꯔꯦꯞꯄ ꯃꯥꯅꯁꯨ ꯃꯄꯨꯡ ꯐꯥꯅ ꯎꯔꯦ꯫ ꯁꯅꯥꯌꯥꯏ ꯎꯔꯛꯄꯗ ꯃꯥꯏꯊꯣꯡ ꯍꯟꯖꯤꯜꯂꯛꯄꯅꯤ꯫ ꯃꯈꯣꯡ ꯁꯦꯛ ꯁꯦꯛꯇꯨꯅ ꯆꯠꯄ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯕ ꯃꯃꯥꯅ ꯆꯠꯂꯤꯕ ꯍꯣꯠꯅꯔꯤꯕ ꯐꯤꯕꯝꯗꯣ
suksok soktaba mi amagi maong matongni yumda tawriduga mana uriduga khetnakibaduna khanki karinu uribase haina thaudoksida sokpa kauduna mayangni mateng hotnaribra pulisna sinduna jam thokpado khudakta lambi sengdorakpana angauba gari thaurakladuna makhoisi yumda hanarakle masa sengdokpa loiraga satin fidagi jersey grey color ama litlaga sport pen ama setuna backyard romda lai pungsu kharangan baga archery sum sanage khalai makuttumadi kaya fajanba oisinba leitri chaina leiri adubu phire pahandak marakse makok lei khaike wakhal pakhanda khanbana potha phom khangda tofom khangda leibana ngak masina pothage khanna backyard talakpani archery sanaduna khutchumna bohone ngasai man urakpa mamagi phibam management ki hal aduna party da pulli haini lirakpa wari singdo kaino haiba pakhanda khallaga leikre makhutta pairam balirung tendo thanamlaga film chaduda tabli sajel oina chatli tamnana sanaya yadrisina karingi minungsi aduk hakna khangdabi tamna natte sanayai mana tamnabo khangai khangzal oina hek yaningdaba matau ulibasina karigi nahandagi masu kupthana yengnaba unaba hotnaduna lagli film ayaiduda waraduna thak phamdoklingeida tamnana piktak sintak angang machugi fanik fi suit tawduna pumnau nauraga thaknaba cha chanabaga puraga magi khongulirakpado mabu thirakpado urai phirepasu hongolakle sanglomda changsilaktuna tawelduna mamaida tap napthoklaga lengbalda tawel nyansilli archery du thaklauraga tamnada aim tam'i tamna so mamitta pairap yengamaga kapo ekhan thausaruda tabli lakpada thawenki phirepasu tenduna sat kapsilli phibam dudadi khangkhangna plate to makhuttagi nanthakiduna leimaida dup thadakre plate na leimaida taba khaknate masaso maninglomda haitharaktuna pul macha ama leiriduda tasanki phirepasu kapthorakiba tenado tenjei phazalaga kapkibani tamnana kiba naidabaduda malallubani pulda tasankibadudadi lirungduni kaine pulap thanamlaga chelai pul manak yorakpadadi mipaiba pakhatpa loinamak machit marang ama phawba thadokluba tawdana losankhraga makhwang metuna hairai tawsanaraga amuk isingda tasinnarinine ainaga chongtharaga kanbaduraba nangna pamise ainaga nangonda kesinadawa manro phirepa manam polap leikre makhut namadu suting thoraklaga se tamna khuttuda munna yenglaga leiki masu magi khutta phirepada pitkhatlude phirepasu khara hena makhutta tamnada pisinlaga semi tamna su handakti phirepagi makhutta tabli pairai phirepana khara chingkhatpaga makhutta sat amu khangda thadoi tamna khudaktuda isingduda khangta mukta sanki ikhang khangna irupuraga phogalai laikonga yengba yam nungaire hairaga thawaina phone puthoklaga isingda tamnana sauraga phirepa mangonna yengduna lepada photo sat namsili photo duda yenglaga mayasu higatli wah kupaksase phone to amu hapchinkhraga kakhalo ingani hairamduna hagolaga khongkap amani chetpa haure handuna amu ansilakpadadi tamnadi kakhatlamdre hani phibamduda adum lepa lerammi tanjaduda eronga Russia-gaso mabu kaukawduna adomda lai Russia laptakna uriba phirepada kawduna hangi phirepa nangde da kaidoriwa aina nang koi thirure phirepa khudaktuda taha tamnada kakhatlo haini ingit fatawsili tamna su tawge matagom pulduda oina iroiraga leithoki phirepadi mamit mana langkhat prap khara hena pul manaktuda naksilaklaga mila aga nang torisu kaino kakalo yam thuna yumda changkro tamna ma su phirepana kai khaliba khangaduna tawge matagom yang haire iroida bayam kuire
ꯇꯥꯟꯖꯥ ꯐꯪꯉꯤꯉꯩꯁꯤꯗ ꯂꯣꯡꯗꯥꯎꯟ ꯇꯧꯍꯧꯒꯦ ꯐꯤꯔꯦꯞꯄꯗꯣ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯅ ꯅꯛꯁꯤꯜꯂꯛꯄꯒ ꯃꯌꯥ ꯆꯤꯛꯁꯤꯟꯅꯗꯨꯅ ꯂꯥꯛꯏꯁꯤ ꯅꯨꯄꯥ ꯉꯥꯛꯇꯅꯤ ꯇꯥꯝꯅ ꯋꯥ ꯌꯥꯝ ꯉꯥꯡꯅꯔꯣꯏꯁꯤꯀꯣ ꯃꯃꯤꯠ ꯃꯅꯥ ꯌꯥꯝ ꯊꯧꯕꯅꯤ ꯑꯦꯔꯣꯟꯁꯦ ꯊꯥꯏꯅ ꯑꯩꯉꯣꯟꯗ ꯍꯨꯔꯥꯟ ꯌꯥꯝ ꯌꯦꯡꯖꯕꯅꯤ ꯅꯪꯅꯁꯨ ꯍꯟꯅ ꯌꯦꯡꯕꯤꯗꯕꯅꯤꯅ ꯑꯩꯁꯨ ꯅꯨꯄꯥ ꯑꯐꯪꯕ ꯑꯃꯗ ꯏꯔꯥꯡ ꯉꯥꯛ ꯆꯥꯅꯒꯦ ꯂꯩꯕꯗꯤ ꯂꯩꯕꯤꯔꯣꯏꯗ ꯀꯩꯁꯨ ꯐꯤꯔꯦꯞꯄ ꯍꯦꯟꯅ ꯃꯃꯤꯠ ꯂꯪꯊꯣꯛꯈꯤꯗꯨꯅ ꯀꯩꯕꯨ ꯍꯧꯖꯤꯛꯀꯤꯗꯣ ꯔꯁꯤꯌꯥ ꯌꯧꯁꯤꯜꯂꯛꯂꯦ ꯐꯤꯔꯦꯞꯄꯅ ꯑꯦꯔꯣꯟꯒ ꯔꯁꯤꯌꯥꯒꯗꯣ ꯃꯈꯨꯠ ꯑꯅꯤꯅ ꯂꯦꯡꯕꯥꯟꯗ ꯊꯨꯅ ꯊꯛ ꯀꯣꯟꯈꯤꯗꯨꯅ ꯑꯁ꯭ꯋꯥꯏꯗ ꯁꯥꯟꯅꯧꯁꯦ ꯂꯥꯛꯑꯣ ꯋꯥꯔꯤꯗꯣ ꯇꯥꯝꯅꯥꯒꯤ ꯏꯁꯤꯡ ꯆꯣꯠꯄ ꯐꯤꯕꯝ ꯑꯗꯣ ꯃꯃꯤꯠ ꯃꯅꯥ ꯁꯤꯡꯕ ꯃꯔꯨꯞꯁꯤꯡꯗꯨꯗ ꯈꯖꯤꯛꯇ ꯐꯥꯎꯕ ꯎꯍꯟꯅꯤꯡꯗꯦ ꯅꯠꯇꯕ ꯋꯥꯈꯜ ꯂꯥꯡꯐꯩ ꯈꯟꯕꯤꯗꯧꯁꯨ ꯂꯩꯇ꯭ꯔꯕ ꯃꯔꯨꯞ ꯑꯅꯤꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯈꯝꯕꯟꯖꯔꯤꯕꯅꯤ ꯎꯠꯊꯣꯛꯈ꯭ꯔꯦ ꯑꯦꯔꯣꯟꯅ ꯃꯈꯨꯠ ꯐꯠ ꯀꯟꯊꯣꯛꯑꯒ ꯄꯨꯜꯗꯨꯗ ꯍꯥꯏꯔꯞ ꯂꯩꯁꯤꯜꯂꯛꯇꯨꯅ ꯇꯥꯝꯅꯥ ꯅꯠꯇ꯭ꯔꯣ ꯔꯁꯤꯌꯥꯁꯨ ꯂꯩꯊꯣꯔꯛꯑꯒ ꯃꯥꯗꯤ ꯀꯩꯗꯧꯔꯤꯕ ꯐꯤꯔꯦꯞꯄꯗꯨ ꯍꯧꯅ ꯀꯧꯈꯤ ꯏꯕꯥꯏ ꯑꯅꯤꯗꯨꯁꯨ ꯄꯨꯂꯞꯅ ꯐꯤꯔꯦꯞꯄꯅ ꯂꯥꯞꯇꯛꯅ ꯌꯦꯡꯉꯒ ꯀꯧꯈꯤꯕ ꯁꯥꯏꯠ ꯑꯗꯣꯝꯗ ꯃꯉꯛ ꯏꯟꯅꯔꯨꯏ ꯇꯥꯝꯅꯥꯗ ꯌꯦꯡꯗꯅꯕ ꯁꯨꯛꯂꯩ ꯂꯩꯇꯕ ꯑꯉꯧꯕꯗꯨ ꯀꯧꯈꯤꯕꯅꯤ ꯐꯤꯔꯦꯞꯄꯅ ꯁꯠ ꯂꯨꯈꯝ ꯑꯅꯤꯗꯨꯗ ꯅꯥꯝꯃ ꯀꯣꯜꯂꯒ ꯆꯤꯡꯂꯒ ꯄꯨꯊꯣꯛꯈ꯭ꯔꯦ ꯇꯥꯝꯅꯥꯗ ꯃꯉꯛ ꯂꯩꯊꯣꯛꯑꯒ ꯏꯪꯒꯤꯠꯅ ꯃꯃꯤꯠ ꯃꯅꯥ ꯌꯥꯎꯔꯒ ꯆꯩꯔꯝꯃꯤ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗ ꯏꯪꯒꯤꯠꯅ ꯆꯩꯔꯝꯕ ꯃꯤꯆꯩꯗꯨꯒꯤ ꯋꯥꯍꯩ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯆꯤꯊꯕ ꯇꯧꯔꯨꯗꯅ ꯇꯥꯝꯅꯥꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯍꯧꯏ ꯐꯤꯔꯦꯞꯄꯁꯤ ꯃꯥꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯝꯕꯟꯖꯕꯅꯤ ꯀꯩꯁꯨ ꯅꯠꯇꯕꯗ ꯄꯥꯔꯀꯤꯡ ꯑꯦꯔꯤꯌꯥ ꯐꯥꯎꯕꯒꯤ ꯑꯅꯛꯄ ꯂꯝꯕꯦꯜꯗ ꯆꯠꯃꯤꯟꯅꯕ ꯀꯥꯟꯗꯁꯨ ꯅꯨꯡꯁꯤꯠꯄꯨ ꯈꯤꯇꯪ ꯀꯟꯅ ꯁꯤꯜꯂꯛꯑꯗꯤ ꯇꯥꯝꯅꯥꯗ ꯁꯣꯛꯍꯟ ꯊꯦꯡꯍꯟꯅꯤꯡꯗ ꯈꯦꯠꯍꯟꯅꯤꯡꯗ ꯃꯃꯥꯡꯗ ꯐꯠ ꯍꯦꯛꯇ ꯊꯠꯆꯤꯟꯈꯤꯗꯨꯅ ꯄꯨꯝꯅꯃꯛ ꯉꯥꯛꯊꯣꯛꯂꯒ ꯆꯠꯂꯤꯕ ꯐꯤꯔꯦꯞꯄꯅꯤ ꯐꯤꯔꯦꯞꯄꯅ ꯆꯠꯈꯤꯕ ꯑꯗꯣꯝꯗ ꯌꯦꯡꯂꯒ ꯃꯃꯣꯟꯁꯨ ꯇꯧꯍꯧꯏ ꯃꯥꯁꯨ ꯀꯔꯝꯅꯁꯨ ꯇꯧꯔꯣꯏ ꯃꯆꯤꯟꯕꯥꯜꯗꯨꯗ ꯇꯠꯇꯅ ꯃꯥꯕꯨ ꯊꯤꯅ ꯆꯩꯔꯕꯁꯨ ꯉꯥꯡꯂꯕꯁꯨ ꯇꯥꯝꯅꯥꯅ ꯑꯍꯤꯡ ꯑꯃꯗ ꯃꯪꯂꯥꯛꯅꯗꯨꯅ ꯇꯥꯏꯕꯪꯗꯁꯨ ꯀꯞꯂꯛꯄ ꯃꯤꯀꯨꯞꯇꯨꯗ ꯐꯤꯔꯦꯞꯄꯅ ꯃꯥꯕꯨ ꯃꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯈꯤꯕ ꯇꯥꯝꯅꯥ ꯃꯥꯁꯨ ꯏꯈꯪ ꯈꯪꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯉꯛꯂꯨꯏ ꯑꯗꯨꯕꯨ ꯃꯤꯀꯨꯞꯇꯨꯗ ꯃꯥꯁꯨ ꯑꯀꯤ ꯑꯈꯪ ꯅꯥꯏꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯇꯅꯤꯛꯈꯤꯗꯨꯅ ꯐꯤꯔꯦꯞꯄ ꯃꯥꯒꯤ ꯊꯕꯥꯛꯀꯤ ꯃꯄꯥꯒꯤ ꯐꯨꯔꯤꯠꯇꯨꯗ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯆꯦꯠꯅ ꯇꯥꯁꯤꯜꯂꯒ ꯑꯀꯤꯕ ꯄꯨꯝꯅꯃꯛ ꯍꯟꯗꯣꯛꯆꯈꯤꯕ ꯃꯤꯀꯨꯞꯇ ꯐꯤꯔꯦꯞꯄ ꯃꯥꯅꯗꯤ ꯃꯃꯪꯅꯤ ꯈꯜꯂꯗꯨꯅ ꯃꯆꯤꯟꯗ ꯇꯞꯅ ꯀꯩꯁꯨ ꯈꯟꯒꯅꯨꯁꯦ ꯑꯩ ꯂꯩꯁꯤꯗꯤ ꯇꯥꯃꯣꯆꯧ ꯂꯩꯌꯦ ꯍꯥꯏꯔꯒ ꯅꯨꯡꯁꯤꯅ ꯂꯥꯏꯕꯛꯇ ꯆꯨꯞꯄꯤꯔꯛꯄ ꯇꯥꯝꯅꯥꯅ ꯂꯣꯟꯅ ꯄꯤꯔꯥꯡ ꯁꯤꯟꯊꯈꯤꯕ ꯐꯤꯔꯦꯞꯄ ꯃꯥꯅ ꯈꯪꯗꯕ ꯈꯛꯅꯤ